Thasi kuntrada lamyan bahizam irabot ki chamaga kunhumdoi suba mapok kuman thoramda lamdam asigi miyamna kanglupi khena bathamdana mapung fana saruk yabiyu amadi numit asida makhal amatagi ban general strike na chingba tawbigano haina PPCM gi convener Jitendra Ningomana phongdokre media da awai khum tawbanate Moirang Kendra sengbatpiyo haibani haina Moirang Kendra Youth Congress ki president H Uttam Kumar na phongdokre Thasi ki kunhumdoi fawbugi manungda taret suba UGC pay and regulation lising ani tarani panchana handrabadi siswag strike yauna khongjang kya lakadori More police commando amadi tarani thoi suba Assam Rifles ki apunba kangbuna sahi nauriba angang ani WY Tablet ka konana phagat khre Mami Thawangi awa khongsat lipunwari ngasi Manipur gi ningthau laisamba sana jawbana kangla dagi lamtha khre khongsat asina laibak ani gi marakta tungkoiba nungsisana bagi mari ama sagat pangam lagani haina ningthau laisamba sana jawbana phongdokre Ravi Sanamgi Mishigi Matangda ADGP gi finding report CBI da yohunaba Manipur lengakna athubada thabak paikhat haningi haina PSC na lengak ki puning sinsilakli Manipur gi saknai reba sasakpa ama oibeta natana Manipur gi tuan ba issue sing the best tawba lyricist tapta gi matangda nongmagi oiba seminar ama MU gi Art Science Department ki Senate hall da pangthokre RNV Art House lingkat kiba sahi ama mapung pharakpagi Kumon Thorunga Mari Lenena, Numit Umnisuma Satagadava, Manipur Art Fest Lishing Taramapan, Nasikon Mumang the Leva, Lamyan Basang and the Hogokre. Potok Putona Baleriva, Lomi Kudimak, Lingjal Manaraba Matamda, Lomi Singai Fanaba Tapotorunke, my pang upon Topangam Ganihana, Manipur State Cooperative Union President, Elton Pisana Fongokre. All Community Development Organization More Ecodomgi Ariano Pamsinabagi Toromgasi, Office Asigi Conference Hall the Pangtoki Bagolena, TH Budamaitebu, Organization Asigi, and Obo President on a country. The Limram Yaifalamzing Loop, LYLL, Waroi Sing Youth Development Club, WYDC, Haino Bok Awang Youngstar Club, Namoikul Amadi, Haino Bok Loyalapa Youth Club Punakusam Naduna, Sadusiru Waterfall the Picnic Amadi, Lamkoiva Lagiba Musingna, Plastic Amorakai Sing, Mafam Sana Hundonaba, Drives at a cray. Northeast Democratic Alliance Nedagi Marirak Suba Mifam Ngasi Guwahati da Pangthokle Mifam asida BJP gi National President su oiriba Union Home Minister Amit Shah yauna awang nungpok state singi Chief Minister sing saruk yari Tripura University da thabak tawbi maitai nupi staff amabu UDC staff amasung Neta Manas Pal amadi mahaki gang khutpu amana physical harassment pibaga loinana nupi obigi ikai khumnaba manghan gani amasung hatkani haina ki helapagi mayokta mifam pangthoktuna JC ama semkhre Thogdog asigi matang da hayeng Amtali Police Station da hangat pagalonena Tripura Mahila Commission da memorandum ama pisana ba thorangkre Manipur University ki sentang makada Royal Academy of Law inam na senduna Academy asigi indoor hall da satharkiba Asem Arun Kumar Singh Memorial Manipur University Inter College Table Tennis Tournament 2018 kun nga siloshin kre